AICC की 85 सुबह सेशन Ahmedabad Bangkok Dugumba Epamada Manipur Honorable MP Dr. BIMOL Koizamna Pungloki Wapam se Hanadagi Manipur Praza Dagi Mahak Masana Dagi Koi Congress Party leader Singna Mapungoina Koi Honorable CLP leader na Kayarak Pungdoktana Lakrabani Manipur se India ki saruk aman natrabra haibagi question je makoina tawriba thodo mayam sina ekoida masi question ji hangal lakpane ba masa mathanda aduna center na Manipur da yengiba mityeng makoina koida tawbiriba treatment makoina pibiriba makhalgi administration sigi governance mayam se yenga kanda di ekoisi just for namesake ekoisi sumaina treat tawbirabra India ki saruk aman natrabra Ekoi masih tung dayam na apa oi haibse masih honorable CLP leader na su phajana thambi gi bane mamang gi tangka kaya amada ojabi mol na phungdokhi ba wafam se aidi yamna chumbra haidana khoi di khanje akoi constitution na piriba article samna article 14 article 19 article 21 ahum se akoi moidagi ahen athoi niruba natte isam jamna mi amo oina poklakpagi mi amo oina hingjana bagi adugi hakto adu babu lamdam sida akoi phangaktrabane ba isagi leirasu leitrasu punsi amada mioi mapok amo oina po urabanina akoi se akoina ngamjadana suja nomjaraga khara tanjaruriba sahi kya changna sagatchariba Tigera Pazagera, a yum mama, Lajariba, Lantum Cradors of Tamjarido, Punamak Manhanta and Biraga, Adu Bawang Peace and Bibangam, a hen at 12 PB but the lighter. Adu Targa de Equasia, Laibaki citizen, a many have the Equasia, Karama Makali citizen no have automatically question a matter of Patavaneva. A Sigumba Yamna Warau Hanba, sounding Hanba, Puanba, Sigumba Todo, Kayasina, a city Equasia. Adugumba India ki citizen amanatabra haibase masi masana hangbam thokpane aduga akoi honorable MP na hairiba wafam se akoi yamna chumba wafam ne aina matang sidaida panjaningba angkhak yawe akoi gi honorable MP Derek O'Brien na handaki loisalamdai gi mifam du da kari haigi ge ha matamda akoi last 22 months sida 3,80,000 kilometers 3,80,000 kilometers se akoi Prime Minister Shri Narendra Modi na travel taweba internationally oibe ai amo oibe ai magi kano tobo myam se aduga from the planet Earth to the moon bhaugi arap se masina 3,80,000 neba kilometer neba akoi honorable Prime Minister na world tour tawriba koiriba myam se Thalebak Yoruba, Adugumba, distance Amaneba. Masidaida that same man Manamukadoga Hamatamda 2,400 kilometer Kakta Lapa, Delhi to Impal. Manipur Kobulamdam Malay Habase, Masida Nomata Kondarak Taba Habase. Masikarigino Haidana, Trinamul Congress Ki honorable MP Naso, Koi Hangeba. Masi Aduna. Tha kunithoi kunhumdoi akoi chahi ani phaning sit neglect tawbira aba aduga hek hairogana nakoi kanglup masen gi irang oina uhanba lebak miam sida asok chawba ghotona ma lebak sida akoi misi mina blood shed tho abasi bhawda yum kaya utna on khraba tangoi tana ut on khraba mioi lising humpu gi mathakta akoi internally displaced oiraba mioi chani yankhai hena siraba mioi kunthra hena hojik thiba phangdadana leiraba asigumma mayam sibo Amata Karigumba Togo Amta Manipur the Tok the Badona Makoina Tumin Laga internationally Ikai Bananga India Gumbalay Bakchina Manipur the came to talk the Badona Tumina Laga Makoigi di Taina the Giadum Kanglup Masel Amaga Kana Zaina Basedum Torok Pane Haidana Adon the neutralized Tonaba Honaraga Aduda example Pisan Pisalaga Moigi di Kanglup Prup Masensi Sum Hana de Torok Hana de Torok Adon doina misinterpret Toraga Equable Lana Uhalaga Mating Pangbi Bagi Mohota Equable Sumaina Toiba Todo Wato Punamaxi Kupsan Biraga
hena awaba mayok na hanba nong mata ngasi bawda Manipur da honorable prime minister na khungun tarak taba karigino chatlo haidana leibak sin batung na MP kaya mana tongan ba across the party lines akoi loina kari hai tade tumina layeba ado si punamakse dagi maram oirakanda masidi akoi pendabna henmalaktana akoi India si akoi gi leibak natrabra India sigi citizen ama natrabra akoi se Manipur se India sigi part ama natrabra haibase masa mathanda hangak patabane ai ahambra sumain thamjage akoina yam toina haijaba wafam ama ai amukasu hallaga haijage sarkar se Indian authority se yam sincere oideba number 1 akoina tatana akoina higher luxury se ahambda sincere oiba mathau taeba si karigino haije ai hanjan adum hairi se every episode every discussion da ai si adum palli se karigino hakanda yam maru oiba just high bana te basi je yam sincerity darkar oiba sarkar se example hairage sincerity oiba darkar lebe maram se kaino hakanda hujik su chanari bra chanadabra khangde chanai phunai na thamme makhata na continue tawriba tawdriba khangde suje hare adu clear cut oina kaidobai sarkar na public domain da thamba ngamdabno ba swai sida sincerity leite habsi BJP je sineba akoina si clear cut oina thambio haidi praja mo oina adagi congress party na si haidi karigino suji satnari hairagadi su gi niyom thugai bagi damakta sugi kedar mayam si thabak lokhat pe yare su satnari hai taragadi satnadre hairagadi lamhen tuhen ba mayam se masi tap phajal laga logi oiba action lokhat kadam ne ba aduna clear stand ama sarkar na pi da basi karigino ba miyam ji confusion tawar thammi se masi clear oira matung da sugi lamhen tu hen ba mayam su da leiba kedar mayam se mai kem ta tap phajal laga thamma matung da lem ga khara chai horaga lamhen tu hen ba khara leiri ba sidi identify tawba line ni ba what side ni makke aduna sincere oida bagi chang se kayamatik oida ge habda union home minister masamak na hai gi ba statement se adum thabak oina pangthok pa ngamdramne Manipur hek yorokpaga national highway free movement masida example haijage free movement lehengani haire lehen bangamdre huji president rule leina lamhen ba kana no maduda yadaba mayam do ekta lokap khuding maksi chandagai thammaga pulap thamjallo ba phajallo ba ekta lathi charge tawdana water cannon season nadana tear gas kaptanam naiyo bamta lamhen tu hen ba mayam do yam public ta harassment to haning bagi wanate lo moi yungi sumanglo national highway bo moi yungi sumanglo moi thatninga thatpa dai tawninga tawya braba aigi lanai property raba si entire population of the Manipur si wahalim natraba moina adu sidaida yenga leiriba BJP sarkar tharak panatra koi Manipur gi honorable governor so ma sincere oigadabane ba aina sincere oiba ma change na sarkar se with firm determination and commitment am change haije masi seminar workshop tum pangthokadamne ba masi gi matang ba karigino BJP sarkar sina thamoi sengda dai thorak pangaktane ba moina praja sida sanari ba adagi union home minister gi instruction makhada arm chairaga leiriba illegal arms possess toriba mayam singsi loina surrender torkadamne haire deadline pire extra deadline among pire bujik loina som site ta loina pikhat khre chingi jaga da leiriba mayam se hujik pikhatadana leiri se akan ba logi oiba strict action lawni haiba natra pikhalakta makai do Manipur gi governor gi order da yaw gi natra ba kaido bagi hujik khulai surrender tawrakta ba chingi maigai dagi asongi site gi khulai si surrender tawrakta ba pikhalakta ba matam dadi sarkar na tumin leiri kari gi no ba BJP na sida uniformity of law leiraktra bane ba hills and valley ani makta uniformity of law si leirakanda law si chapmana na apply to na ai tatana haijabado masi tawrakta ba dai ne ba si tawdabsina kari ta ya matamda masina clear indicate taweba see it's a reflection of the insincerity of this BJP government never masi se aduna thamoi sengma mathau tai haisi si ne adagi yengo akoina adum haibane military crackdown to haise nungsida bagi nate mayam ba wafam da tasno haibagi nate lamhen tu hen ba mayam se phajan punchalaga leibak sida shanti pura hallo haibane akoina haibade military crackdown to haise logi oina
logi niyom wang ma thugai raga ngasi kusira si don mon hai raga manipur da wahal liba mayam se masi amtang kaino tau haibne adu tawni khangde adagi amaga ina haining base kaidawe asomda ahing nungyai midnight to da nungalam dai duda mi punamak na tumna khraba matamda parliament duda huran nala da manipur gi asuk lu khraba issue sibu pukhatlaga khanari ne yengo in the midnight at 3 a.m. in the morning moina tawri si yengo ba adu kanda media house amtana adu prime time da cover tawroi discuss tawroi mipung khudi mak yum da loina tumna khrani parliament house da kari ngangnari du tahawroi aduna takpadi manipur gi issue si moi yareba makai lochan ba pa me haiba sine real issue leibak sida thoiba punamak se moina cover up tawna ba hona yeba si se aduna government se hana sincere oiba mathau taeba yes adu hairiba mayam sing se hujik amta tawde ona taina bada santi lae na ko claim tawsalleba akoi amaga sangthok sangsan tawna ba yaba natte hujik akoi si limited area amada confine tawraga akoi si jail da leiba dawna akoi house arrest tawba dawna valley gi point machet khara sida neba akoi ngasi leiri se sibu kadai da peace la ino national highway bawba hangdu an bangam da ba president rule sibu kari president rule no ba ekta takhai raga masidai da nai khai raga ekta uthai ra tawga da ba mayam sibu kaidawai no moina si tawdri se adu si punamak se akoi gi mp na haibada kaidawai no bjp na siguma treatment tawri se sumaina aikoda siguma mit yeng biri se why are you doing these things to us to the people of manipur haibneba si kaidawai no adagi aina point se tentak na matam mini amani lawba yaraga de haijage ko aina yam hainingi je aikoi yengo Narendra Modi, Honorable Prime Minister na yamna silent spectator oina mana yam gentleman saraga dum leibasi chahi ani masidai da Congress na amasung opposition party amasung Manipur praja miyam na Manipur da angta lakpio natraga karigumba wahi khara di phongdok pio haibase masi yam maru oeba masi akoi naina seba karigino harakanda karigino mi amana tuminna leiba haibase ai haijageba akoi engagement tawning da bagira mana refuse tawri se wa ngango yadri se karigino natraga Manipur da khongda biro yadri se magi refusal se ma Manipur gi issue si da engage tawroi haibne ma yawning de darkar oi de haibne ba man haise adagi amana kaino miyam na hainai quotes oina leibra ama haina ba am leibane silence is a form of answer haidana no response is also a response haibane kadimda mana ngasi Manipur gi matang da ngang da basi karigino karigino masi kari answer no mana phongdok ningi bisi Manipur praja miyam sida noi hatok ning ba hatok no natraga na karino noi adu da thoiba conflict to ai mawalog de haribra masi aina haiba natte moi gi sida coach ta phajana aina asi kaino tor masi tumin lesson ba haiba se lack of engagement ama hairi adagi avoiding conflict hairi kana gumba mioi mana consistently silent oina adum leira ba karigumba conversation amta tawning aktra ba maduna indicate tawrisi kaino harakanda disinterest utli neba it shows disinterest neba adoi tardi Manipur da thoiba thodok wathok se akoi gi prime minister Sri Narendra Modi na interest lawde karimta mangonda nachung bide haiba neba aduna mana tumina leibsi yaroi haidana koina haise wa kharda sungango haise asi gi artha du neba koina phongdo ise asigumba mayamam leire adagi kaidawe asomda akoi gi kainona honorable MP na piriba kaino mayam si yengo 19 March 2025 ta national highway singsi akoi blockade tawribasi phajana open tawhangadabane haidana akoi pukhatle masigi impact akoi phajana pukhatle moi hanatuna tade adagi thabak oida pangthokte yengo si free movement thingjan ba haibase mi gi right to livelihood thingi neba ojabi mola si mayek sing na koi house ta thammi neba si pot myam se karino ado sina takpadi kana gumba some communal forces kharana koi yaroi haraga hekta yadawri bra main oina aina haijariba sigi round sida aina lakningi ba point di karino sincere oiba yam mathau ta ba firm determination moi gi commitment stand ama darkar oeba India lengak sina BJP sarkar center da lairiba sina kukina or asomda taliba demand se yani natraga yaroi haiba singa siba haiba ngamdri si karigino haiba neda
yes or no amtang di hayoba makha taba thabak to lokhat piyoba si bhaudi piba yani noin hai sida si gi demand sidi akoi sidi akoi compromise to banga moi tolerate tawroi sidi yaroi haidana akoi haido oga adui makha taba consequences to sarkar sina face tawraga thengnagadab natraba karigino adu thengnaba ngamdrise sum yesu haida no su haida mayam se dum wahallaga ngawraga thammi se karigino ba sije asigumba se masi india sarkar na manipur se apchuki matik usitte haiba se masida ta ineba adugi ninga si second class citizen adu adana tawra ise akoi si ojabi molna mamangi session da so amuk kari haigi yengo moina si tarai na lobham thokte ba sigi akoi gi mp BIMOL akoi jamna phongdo ibe statement se handaki session da nate mamangi session da ne the authority of the Indian state has been challenged by armed groups haibane many of them has been propped up by the Indian security agencies as many observers have pointed out many of these cookie armed groups under the SU have been propped up by the Indian security forces unfortunately sarkar na masi se kupsan naba karim ta thok ta basaraga miyama mangda manipur da kaim tawda basaraga thamjan naba honai haibane ba the authority of the Indian state has been challenged by armed group hana hairisibu si India sarkar sina BJP lengak sina masi munna tasallaga masi artha lausan naba hona rakanda masi gi matung ina thabak tawbada da lan si loisan mangamni me amaromda adu kaidoboino moina sumain sum tawrise si punamak sina takpadi karino manipur praja usitte manipur da sininga si suno tawninga taw suno haibane ba aduna punamak sigi mahaidi kaidawrakani haiba matamda nongmadi sigi laina sina henjan gidana aikhogi youth mayam se maigai am da chatkidana india gi mathakta tawhaidaba thabak mayam am tawra akanda india su ningamdaba pendaba mayam am lakani haibase ai masi india sarkar na uham thoe haidana ai sumain thamjak